पुनमपु Shanjit Sharma na taram noksari. Movie story Manipur nga se mung mayang mafam da pudun laksari ba film sige maming Free Guy. Film se 2021 gi August ki date 13 da release tawkiwa action adventure category gi Hollywood movie mani. Films na phangkiwa rating singdi IMDb da 10 gi manung da 7.2 gi rating phangi. Rotten Tomatoes da 80% gi fresh rating phangi. Metacritic da 62% gi score tawi. Google users na 91% gi like fiwa film amani. Film se gi director Sean Levy, writer na Matt Lieberman, aduga producer na Sean Levy amadi film se gi hero oiriba Ryan Reynolds anina oi. Movie se number sangkiba senfam na $1 million chamadagi chamaga kunmanga phawba changki hairi. Aduga film se na tankiba box office collection gi senfam na million chahum ga kunthama thoi hena tankhre hairi. Maroi ba saktam langli singdi movie se gi hero Guy hairi ba sigi saktam da maming lerba actor Ryan Reynolds, Millie gi saktam da Jodie Comer, Walter Keys ki saktam da Joe Keery, Buddy ki saktam da Lil Ren Howery, Mauser ki saktam da Utkarsh Ambudkar. Aduga film se gi main villain Antoine ki saktam da Taika Waititi. Pare mayam ai huzik film gi wari li ba huzerage ain haibada soikiba lanchiba madi sitho yaw matam da mayam da ngak view haiba wapam thamjari. Mayam da wapam amatanga thamjaramge aigi channel asida huzik film production house ki maikedi strike ani laktuna leire. Aduna yam nauriba film sing amadi Hindi Tamil gi movie sing aigi channel asida explain tawjakiroi. Matam khara di khara litak tawba haibadi release tawbudagi thamanga taru haukraba film sing thagatjage masigi damakta ngakpiu haijari. Guy haina kawba yamna samjarba nupa amagi wari ni. Mahagasi maming leiraba online game Free City haina mingthonba miyamna yamna pamna sanaba game amagi manungda yawba NPC amani. NPC haibadi non-player character haibani. Ahan badadi mahak masana masabu NPC amani haiba khangjaramde. Adubu character asigi artificial intelligence asi masa matomtana develop torpadagi NPC amana tawgadaba thabaktagi hendoroglai. Masigi mathakta player amana tawgadaba thabaktagi phawba hendoroktuna miyamna pamnaba character ama oirakpa ngamduna game asibu company na manghange tawramba phawba kanba ngamkhibagi saktam ama uliba film amani Free Guy. Movie sigi ahan basin makta da koina uribasi nupa amana yamna yangba speed ka loina na akastagi leimai romda tarakpo ui. Mahakna leimai hek yoromdai da magi parachute khandoktuna car amagi manungda direct oina chungchinduna phangkhirami. Hojik mafam asida uriba city asi game gi oba sangsaramani. Aikoina hojik taibangga chap manana uriba mafam asi asengba taibang natte game gi sangsarni. Game asida yawgadoriba player singna magi apamba avatar amamam khanjaba yai. Mafam asida changlakliba player sing asina amaga thengaina duna maithiba pinaraga makhoi gi reward sing phangba tanai. Game gi sangsar asida changlaklaga player sing asina mi phuba hatpa loot tawba apamba thabak khudingmak chathaba yai. Hojik mafam asida uriba miyoi sing asi NPC haiba ma player haiba ma khaidoi. Mamang so aina panjakre NPC haibadi non player character haibani. Makhoi sina game sanabadi yawdaba aduga side character oina computer na masana chalaijaba character ngaktani. Aduga spec uppa sing asina player oina game asida sangsilakpa ngaktani. Spec ubliba player sing asina mi mabu phugera nongmai kapkera mapam asida bomb pokhai hangera yamna yangna gari thogera bank da sangsinduna loot tawgera ama hekta yai. Adubu side character oina leiriba sing asidi makhoi di masana computer na makhoi gi character semduna thambani. Hanadagi programming tawduna thamliba character asitagi hendokna makhoi gi oiba tawjaba ngamde. Asumna spec uppa player sing asina amaga thengaina duna haibadi makhoi hatokna duna magi level wangkhat anduna reward phangnabagi namakta yamna kanna lan thengnai. Asumna hujik film asida NPC gi character oiba nupa ama ulai. Mahaki mamingna Guy haina kawi. Mahaksi yamna samjaba character amani. Mana liliba purit magi oiba nongmagi tawgadaba thabak khudingmak nungtigi oina chap manai. Nungtigi oina mahak ayukta phamungdagi hogalai mahakna yoksariba nga sibu good morning hairami mahakna seliba phizol nungtigi oina chap manai. Aduga magi office satnabagi damakta sem sarami. Magi office satpagi lambida coffee bar amada sangduna nungtigi oina coffee thai. Magi matunginadi mana thakliba coffee asi world gi oina khwaidagi best oiba coffee ni haina phongdoksai. Matungda mahak coffee si puduna coffee shop asigi mapanda thokre. Mahakna lakpagi lambida khumuk yonba dukan amada mana pamjaba khumuk makhalama yonba ui. Masibu mahakna leige haina yenglubu matamda khumuk asigi mamal asi $1 haina tharami. Mahakna masi leiningbadagi magi bank account check tawrubu matamda $138 khaktang yawduna leiramle. Aduna khongup asi leininglabsu mahak paisa sudabadagi mahak toklamni. Matungda mahakki thabak tawriba mafamda mahak lagle. Mahakna thabak tawribasi bank amadani. Bank asida security oina thabak tawba badi kawba nupa amagasu mahakka yamma luna tinarami. Maga mamanaba badiga loinana nakna leiba shop amada chalingai matamda player amana shop asibu loot tawduna tina yamlab senpham puduna shop asigi mapu asibu indharam laga chenkirami. Adubu masidi game gi sangsarni shop mapu asibu Guy na singkhat pirami.
aduga makhoigi mawong mataw si karigumba thodok amata thoktabagum ui haibadi masigi thawong asidi nungtigi oina thoktuna leiraba thawongni aduna makhoida asengba sangsarga manana thoidokna pakhatluba amata leiti haibadi makhoi NPC amani NPC gi thodangdi hana program tawduna thamkiba character adu makhoina chatpani makhoigi oiba kusirasi amata tawba yade matungda magi bank da laktuna mahakki thabak makha samtharami matamasidassu bank robber khara laktuna makhoigi bank asibu loot tawrami asumna bank da loot tawbagi thabak asi nungtigi oina tawduna leirabani adubu bank loot tawba changlakliba robber sing asidi pungsing khudingi homni haibadi mafam sida loot tawba changlakliba sing asi player ngaktani aduga bank sida leiriba sing asina NPC ngaktani player sing sina makhoigi sentan pham oina bank sida loot tawba changlakpani aduga NPC sing asidi makhoigi nungtigi tawpham thokpa haibadi computer program da yauriba character adu makhoina nganga sachabani makhoigi haibabu bank sida player singa loot tawba changlakpa matamda makhoigi di pakthaduna nonthaduna leibana tana upai leite mafam sida player kya ma laktuna makhoigi bank sibu loot tawi leiramliba NPC sing asina pakthaduna leiram makhoina pakthana noklaga wari sanaduna leiram masigi maramdi nungtigi oina makhoida tawduna tan leiraba thabakni aduna makhoina thoidokna kari sukhaluba leite asumna changliba player sing asina bank sidagi yamlaba senyam puduna mafam sidagi thoki mathangi sindana maikum uppa player amana street amada sattuna leiram tanja sida atoppa nupi player amasu mafam sida lagle mafam sida lagliba player sigi mamingna mili kaw mahangna maikum uppa player sida file ama pina na bahairami adubu piwo haiba yadabadagi milina gun point da namfu da player sidagi file si pina na bahairami masidagi maikum uppa player sina file si bu pi khiram asumna mili si mafam sidagi lagle aduga nakalamadana gaiga magi mamanaba badigi si bank dagi mapan tholaktuna street amada sattuna leiram asumna makhoina wari sandaduna lakpa matamasida mili asi makhoigi mamangda laklami gaina mili asi ahanbu ubumaktada magi thamoida nungsiba phawkhiram mahakna milibu yamna munna yengduna leiram amadi mahak pungaw ngawkhre hauji gaina miligi tung inaduna satke tawi adubu mamanaba badina mahakpu thinglami aduga hairami makhoi SD spec uppa kangbuni makhoiga aikhoiga manaba yaroi makhoigi tung ilunu nang dasa tajani hairami adubu hairibu wafam asida gai asi yadre masidagi mahakna miligi tung inaduna adum chatkirami hauji mili asi mamangda leiba railway track ama phawdoklaga saudaba thong amada satkinaba honarami gaina su mahakki tung inaduna satke tawrami adubu matang sida yamna yangna thorakpa train amana gai si thombadagi mahakki oinadi mafam sida game asi over oikhre aduga hojai ulakliba sina miligi oiba asengba sangsar da leiriba saktam asi ulai mahangna game sida sangsinduna avatar ama lauduna game asi sanabani aduga yamna maru oiba wafam amana free city hariba game asi gi developer su oiriba misagamani mili haribi asi aduna ni mahangna magi oiba avatar ama game asi gi manungda yaholibasi miligi mamanaba malai mahaki mamingna ki saina kawi makhoi ani pullaga game asibu develop tawkibani game asi pura oina saba loiraba matungda tsunami kauba company amada game asi yongadabani adubu tsunami hariba company asina makhoi ani dagi nam thak tawduna game asi laukhraga makhoi ani gi pifam thokba share sing haibadi senpham sing pithok pidabadagi makhoina game asi gi manungdagi yamna luba file ama huranaba kanna honabani tsunami hariba company asi gi mapuna N21 kauba nupasi maksi yamna mabuk phattaba miyoimani masagi damak khanba miyoimani mahangna miliga keys gana semliba game asibu makhoi company na lausilaba matungda makhoi gi oiba saruk amata khaibidre profit khudimak mahangna loina paisinduna thamle masina maram oiduna milina magi oiba avatar ama game asigi manungda lauraga sangsilaga game asigi manungdagi yamna maru oiba file ama huranna bahonabani karigumba file asi huranba phanglabadi company gi mapu oriba N1 asiga yanaba ma puraklaga makhoi gi oiba profit sing phangnabagi damak mahangna yamna kanna honabani masinani mahangna game asigi manungda yamna toina avatar amagi saktam lauduna sangsilibasi mathangi sindana gai asi train thomduna sikhrabasu mahakti adum ayukki matamda hogalai masigi maramdi mahakti NPC ni player manate aduna siba kawulaite aduga mahaki nungtigi oina tawgadaba thabak haibadi mamangdagi satharliba chap manaba thabak adu adum tawgadabani masida yamna ngakliba mana gai asi ngasidi magi nungtigi oina tawriba haibadi regular oina tawriba mahaki schedule asi nataba atopa ma tawrakle mahangna coffee shop ta sangduna magi nungtigi oina coffee leiraga thakpagi thabak asi tawi adubu ngasidi mahangna coffee piu haibagi mahukta cappuccino oina piu haina hairaklam ari wafam asi tabada mafam sida leiriba mayam asi pungaklami mangonda su yamna angakpam yengdi yenglaklammi amadi coffee yolibi nupi asi su ngakpada loirami asumna mayamna ngakna mangonda yengsilakpasida gaina su khangle madudi karigumba ona tainaba thabak ama tawre masida asoiba aranba ma yaure khangmudagi mahangna nokthoklaga aina phagi tawbani haijinaramlaga mahak coffee asi paiduna mafam asidagi thokre masi matungda mahangna magi thabak tawriba bank asida lagle nungtigi oina thokliba thodok ka chap manana ngasi su bank asida robber kya ama sangsilaktuna bank asibu loot tawram
हानगा चप मानना मफमसदा लेरिबा NPC सिंगना मखादा पाक्थदुना लेरमी अदुगा चंगलिबा प्लेयर सिंग असिना बैंक लूट तौदुना पैसा हुखिबगी थबक असि हानगा चप मानना अदुम तौई अदुबु ngasiदी गायगी थमोइदा करिगुम्बा वाखलोन अमा फावरई हानगा चप मानना थोकलिबा थौदोकसिंग असिदा महाक मसासी पेनबा ngamlamde अतै NPC सिंगदी मखोइना नुंगतीगी तौगदबा मथौसी चप मानना तौबदा मखोइदा करिसु पेनदबा मत लेइदि मखोइगी तौफम थोकपनी हाइना खंदुना अदुम तौई अदुबु गायदी मखोइगी तौफम थोकबा हानगा चप मानबा थवोंसिंग असिदा महाक पेनबा ngamlamde असुमना महाकना मखादा पाक्थदुना लेरिंगी मतमदा महाकना येंगथोखिबदा मिली असि उरम्मी मिली असिबु उबदा गाय असि ngakpada लोइख्रे अमदि महाक हानादौना तरंगदा चटपा हौख्रे मसी उबदा मागी ममानबा बदीना मिलीदा येंगदना बाहायरम्मी मखोइ असिदि स्पेक उप्पा कांगबुनी मखोइगा अखोइगा मानरोय मखोइदा येंगलुनु मागी तुंग इनरुनु महाकी वाखल थादोउ हाइदुना हाना ngangiba अदुगा चप मानना बदीना मांगोंदा हाइरक्लम्मी बदीगी असिगुम्बा वाफमसि तारुबदगी गायगी वाखलदा करिगुम्बा वाखलोन अमा फावरई मदुदि अखोइगा मखोइगा सि चप मानै अखोइदा खेनरिबा हाइबबु स्पेक उप्पा उप्तबा असि खक्तनी अदु ओरगदी मखोइना उप्लिबा स्पेक असि अइना अमुक्तंग उप्लगा येंगलगदी करी अइंगोंदा खेनबा लैबनो अमदि अइना पामजरिबा नुपि असिगी थमोइबु जॉय तौनबगीदमक अइसु स्पेक अमा उप्पा याइना हाइबा वाखल अमा मांगोंदा खलक्लमी मसदगी महाकना फुक हौगतुना मफमसदा लूट तौनबगीदमक चंगलक्लिबा स्पेक उप्पा गेमगी प्लेयर सिंग असिदगी स्पेक अमता पीबीयू हाइना महाकना हाइजरमी मतमसदा प्लेयर असि यामना ngaklammi अमदि स्पेक असि पीयू हाइबा याद्रे गायना हाइरमी अइने स्पेक असि मतम सुपगी ओइना लौगे हाइबा नत्ते ngahak खक्तंगी ओइना वाइगे हाइजबनी स्पेक अदु ngahakतंग पीबीयू हाइना हाइजरमी मसदगी प्लेयर असि गा गायगसि मुक्नरमी प्लेयर सिंगी वाखलोंददी NPC सिंग असिना मखोइदा करिसु तौबा ngamloi मखोइदी साइड कैरेक्टर ओइना लैबनी माना इखोइदगी स्पेक पीयू हाइबसि करिनो हाइना मखोइना सुंगaklammi अदुगा प्लेयर असिना गाय असिबु याम तमथिना फुधरमी फुरबसु फुना गायना स्पेक असि अमुक्तंग पीबीयू हाइना यामना कन्ना मखोइ मुंगनरक्लम असुमना मुंगनरक्पा मतमदा प्लेयर असिना पाइरिबा नोंमै असि गायना मुन्नबा होनरक्पदगी खंगौदना गायना नोंमै असि कापथोक्तुना प्लेयर असि मफमसदि सिरे असुमना प्लेयर न सिबसि उबदा गायना मागी ममानबदा हंगी महाक असिबु तुमलिबरा हाइना मतुंगदा महाक बेंग असिगी मपानदा सेंथोरक्ले अदुगा मिलीबु कोयेंग येंजरमी अदुगा महाकना स्पेक असि उपसिलुबा मतमददी माना नहान मखै उरिबा संसार असिगा स्पेक उबलबा मतुंगदा उरिबा संसार असिगा यामना ओना तैना बाहाइबदु ओइरमी हौजिक्ति मागी संसार असि मचु ममेन पिक थनख्रे हाइबदि गेम अमदा तौरिबा थौंग अदु मांगोंदा लोइना उबा फंगले अदुगा मफम असिदा तोंगान तोंगानबा सिंबल ममिंग सिंग डॉलर गी सिंबल अमदि तौरिबा थौंग कयागी सिंबल सिंग महांगना उबा फंगलमी तांजा सिदा गायना अंगांगबा मचुगी प्लस साइन येकपा किट अमा उरमी मसिबु महांगना थेंगदुना येंगलुबा मतमदा महाक असि याम थुना रिहिल तौखिरमी हाइबदि महाकी शोकलम मयामदु मसा मतोमतना खुदक्ता फखिरमी मसि उबदा महाक पुंगंगलमी असुमना महाकना लाकपा मतमदा लंबी मयाइमक्तदा नुपा अमा तादुना लेरमी महाकी अखोइबदा सेल मयाम अमा पाइदुना लेबसि महाकना उरमी मसिबु महाकना थेंगलुबा मतमदा महाकी बैंक अकाउंटदा पैसा सिंग असि संखिरमी ngasai mamangda mahaki account da dollar chani phawbu sukidabadu dollar lising ani hena mahaki account da yaukre magi bank account check toru matamda mahaki account da sanjam ama yauram-basi ubada mahak haraurammi amadi paisa sing asibu lokthoktu na mahakna puduna chatkirami amadi ngasai mahakna leiba ngamkhidaba khumuk asibu hojikti paisa piduna leiba ngamle mathangi sindana ki sariba nupa asiga magi mamanaba mauser ga ulai makhoi ani na hojik leiribasi game gi sangsar da natte masidi asengba sangsar dani aduga ngasai game manungda thokiba thodokching asi makhoi na section yenglami makhoi ani si game gi developer amani game manungda thokliba thawong asi uraga makhoi na hainarami NPC amana matau karamna player amada khut thaba ngamliba NPC haibasidi makhoi gi kusida thabak tawba yaba nate adubu mafamsda uliba NPC asina game gi player hat kre adunadi mahak asi NPC oiramaroi kana gumba hacker amana NPC saraga avatar lawbo oiramgani haina makhoi na hainarami Kis ka mauser ka si tsunami hariba companies da thabak tawban asumna makhoi gi game asida kana gumba hacker amana sangsilakle haibasi khanbadagi hacker asibu lokthokna bagi damakta makhoi na yamna kan honaram adubu makhoi na computer program gi mateng dagi hacker asibu lokthokna ba honabada ngamlamde masidagi makhoi na direct oina game asigi manungda avatar amam logduna gai hariba character asibu loisinna ba warep lawrami mathangi sindana gaina mana ngasai pamjakhiba khumuk asibu leiduna mahak tongduna lakle aduge spec sisu uptuna ngasai milina sakhiba lambi isda mahak laktuna milibu thina na bahonarlam mahakna sum leiringe da mahaki tunglomda kis ka mauser ka su makhoi gi avatar amam logduna mafamsda lakle aduga makhoi na guide harai nang kanano nang na sinariba skin na dulok thokduna nangi asengba na saktu tau ekoi na khangi na hak si hacker amani NPC gi saktam langduna nang game asida yauri base ekoi na khangi aduna nangi skin na dulok thokduna asengba saktu utlu hairaklami matamas the guy na noktuna skin bu matau karna lak thokadawano aide aigi asengba leijari basakta masini haina hairaklam asumna haina ba yarakta badagi makhoi ani na guy da nongwena kapsilaklami guy asi mafam se thadoktuna yamna kana siankhre asumna mahak selakpana mi leitaba building amagi manung da sensilakle
कीज का माउजरगना गायबु ताना ताना नोंगमैना कापसिलमी गायना सु मसा हिंजनबगीदमक्ता पाक्थदुना यामना कन्न चेलमी मागी खोंगुपसिदा येंगलुबा मतमदा जम तौननबा ऑप्शन यावरमले मसदगी महागना खोंगुपसिगी मतेंगदगी वांगलबा बिल्डिंग सिगी मथक्ता सोंखत्तुना सेनखिनबा होनारमी अदुगा मखोय अनीनासु गायबु यामना कन्न तानरले मखोय अनी सिदी गेम सिगी डेवलपर ओइबनिना गेम सिदा सिनरिबा कोडिंग अमदे टेक्नोलॉजी सिंग मखोयनदि हानादगी लोइना खंगबनिना अंगक डायमेंशन सिंग सिजिनदुना गायबु फाननबा तानरलमी हौजिक गाय सि सेनफम लैत्रे माउजरगा कीसगना सोइदना फाखरगनी मसदगी गायना सेनथोरकपा मतमदा बिल्डिंग सिगी वांगलबा मफम अमदा क्रेन अमा लैबसि महाक उरमी असुमना महाक क्रेन सिगी मनाक्ता सोंगसिलक्तुना याननबा होनरमी अदुबु गायगी मखुट असि नांथोक्तुना वांगलबा मफम असदगी लैमाइदा तारकलमी गायना मतम असि खंजै महाकी अरोइबा मिकुपतु लागले हाइना अदुबु महाकी स्पेक सिदा पीरिबा मसाबु कंजनबा ऑप्शन सिंग सिगी मनुंगदगी महाकना अमा सेलेक्ट तौरुबदगी रबर ट्यूब सिंग थोलक्तुना महाकु योमसिनखिरमी असुमना महाक लैमाइदे येगदबदगी रबर ट्यूब सिंग सिना कलमी मसदगी महाक हौगलक्तुना यामना हराउना लाउदुना लैरिङै कीसमदि माउजरना मखोइगी गाड़ी असि यांगना थौजिलक्लगा गायबु थोमखिरमी असुमना गायबु मखोइना हातोकपा ngamlami असुमना हौजिकती कीसका माउजरगा सि वाखन नुंगाइरमी मसगी मरमदी मखोइगी गेम असिदा यावरम्बा असोइबा हाइबदी हैकर अमना संगसिलम्बा अदु लौथोकपा ngamle हाइना खनबदगी मखोइ असि यामना हराउरमी मथंगी सिंदना टीवी दा इंटरव्यू अमा लागे मफमसदा कीस हारिबा नुपा असिगा मिलीगदा इंटरव्यू लौबगी सक्तम असि उटली मखोइना सेमखिबा गेम असिगी मरमदा मखोइ अनिना फोंगदोकलमी कीस की युमदा मिलीना हानादगी ngaiduna लैरमले मिलीना मफमसदा लाक्लिबसि कीसदा mateंग अमा पांगपिना हाइजबा लाकबनी मखोइ अनि सि सुनामी हारिबा कंपनी सिगी गेम डेवलपर ओइना लैबनी अदुबु फ्री सिटी हारिबा गेम सिदी मखोइना डेवलप तौरगा सुनामी कंपनी की मपु ओइरिबा N1 ना मखोइगी मथक्ता नमथाक तौदुना मखोइना फंगदबा सेनफम सिंगी शेयर सिंग पिबिद्रे मसी फंगनबगीदमक मखोइना याम लूरबा फाइल अमा हुरानबा वाफम असि मिलीना कीस तो फोंगदोकलमी असुमना मिलीना हाइजबदगी कीस असिसु अरोइबतदी यारकलमी मथंगी सिंदना अयुक्की मतम ओइदुना गाय असि तुमलमबदगी हौगलगले माहक्ति NPC ओइबनिना सीवन आइदे मागी रेगुलर रूटीन असि पांगथोक्तुना अदुम लैगनी महांगना हौगलगलगा मागी महौसादगी लित्तुना तलाकपा फुरे अदु लित्के तौरमी अदुबु महाकी वाखलदा करिगुंबा अवोनबा मलागले माना ममांगदगी तौदुना अदुम लाक्लिबा थबक अदु तौनिंगक्त्रे मसिदगी महांगना हाना लित्तुना लाकपा फुरे असि नत्तबा अतोपा फुरे ना महांगना खल्लम नहांदगी महाक असि फिगर शार्ट अमा लिलमनी अदुबु ngasidi टी शर्ट अमा महांगना खल्लमनी अदुगा नाकलमदना मिलीना महाकी गेम मनुंगदा लॉगिन तौदुना संगसिलगले महांगना हुजिक महांगना संगदोरिबा मिशन असि युममगी मनुंगदगी याम लूरबा फाइल अमा हुरानबनी महांगना सुमा तौरिङै गाय असि मफमसदा लाक्ले अहानबददी मिलीना गाय असिबु प्लेयर अमा ओइरबोइ निंगलमी मसिदगी महांगना गायबु फुथरमी अदुबु गायना मांगोंदा हाइरमी अयसि नंगी mateंग फांगबा लाकबनी हाइना असुमना मखोइ अनिना वारी सानरिबसि युम असिगी मथक्ता लैरिबा गार्ड सिंग असिना तारमी मसिदगी मखोइदा नोंगमैना कापसिलगलमी मिलीना सुमा सा कंजनबगीदमक गार्ड सिंग असिदा नोंगमैना कापसिलगलमी गार्ड सिंग असिना पाइरिबा नोंगमै सिंग असिदी यामना पावर लैबा ngaktani मरम असिना मिली असि मफम असिदा अंगकपा खुलाय अमा पुथोरक्तुना पोर्टेल अमा सेममी असुमना महाक मफम असिदगी अतोपा जगा अमदा थोखिरमी अदुबु गाय सु महाकी मतुंग इंदुना महाकना चलिबा मफम असिदा सोंगसिलगले मखोइना हुजिक योक्सिलगलिबा मफम असि कंटेनर ngakta लैबा जगा अमदनी मिलीना खल्ली गाय असि गेम असिदा नौना यावजरकपा प्लेयर अमनी हाइना महाक असि नौना गेम असिबु तमजरकलिबा मियोइनी मसिननी महाकना अइगी तुंग इनदुना अदुम चलिबसि हाइना खल्लमी हौजिक मिलीना कंटेनर अमा हांगदोक्तुना महाकी युमदा पुसिलमी युम असिगी मनुंगदा लैरिबसि पावर लैरबा नोंगमै कया अमा अमदि अंगक गेजेट कया अमा उहनबदा गाय असि ngakpada लोइख्रे मिलीना गायदा हंगलमी नंगी लेवल असिबु कयानो हाइना मसिदा गायना लेवल हारिबसिबु करिनो अइदी मदुगी मरमदा खंगदे हाइरगलमी मतमसदा मिलीना महाकी लेवल असि उलमी मागी लेवल असि 195 अदुगा गायगी अमुक येंगबा मतमददी मागी दि सुकनगी 1 ओइदुना लैरमले हाइबदी महाक गेम असिदा चंगलकबा हानमनी अदुना महाकी लेवल असि अदुकी मतिक नेमली हाइबदी हौबुता ngaइबा ओइरमले मसिदगी गायना हंगलमी अइगी लेवल असिबु मतौ करमना वांगहनगदबनो हाइना मसिदा मिलीना हाइरमी नंगना नंगी लेवल वांखतहनगे हाइरबदी अतोपा प्लेयर सिंगा फाइट तौनबा ताबनी अनो अनोबा मिशन क्या संगबा ताबनी नंगोंदा मसिंग यामलबा गाड़ी सिंग पावरफुल ओइरबा खुलाई सिंग अमदी अंगक गेजेट कया अमा लैरिबा मखै नंगी लेवल अदु वांखलकदौरिबनी असुमना ताकपिरबा मतुंगदा गायबु मफम असिदगी चटखिनबा मिलीना हाइरमी असुमना हुजिक गाय असि सिटी अमदा लाक्लमी हौजिक सिटी इस्तो ओइरमलिबा असि ओंथोकपा थौंग अमनी मफम असिदा प्लेयर कया अमना सिटी असिबु मथंगा ओले हाइबदी लानफम हाइबदु ओइरे मागी लेवल वांखतनबा होनबदा प्लेयर अमगा फाइट तौनरे अमदी मफम असिदा लैरिबा शॉप सिंग बैंक सिंग लूट तौरमी हौजिक गाय सु संगसिलक्तुना अतोपा प्लेयर सिंगा फाइट तौनरमी अहानबददी महाक माइ पाकदबा मालमी अदुबु महाकती तमखलकबदा ngairibaniना हैबगी चांगसि खरा नेमली अदुगा प्लेयर अतैगा मागा मानदबा खरसु यावरी
mahaki thamoi asidi minungsi chawba mioi amani haibadi mingonda akaiba aranba tawbusi mahak paamde masina mi singbu namhattuna haibadi atopa player singbu namhattuna phubusu mahak pak hengamde aduga leiriba npc singi mateng su mahak na pangbiram asumna atopa player singa mahak fight tongnakpa matamda player amana mahak pu nungmena kaptuna hatkirami mathangi sindana gaya si hanaga chap manana tumlambadagi hogolaglam mahakti npc oibanina sibasu naide asumna mahakna hogolaglaga cities da laktuna atopa player singa fight tongnarami mahak hojikti haisingba adum hengelakpadagi atopa player singbu maithiba piba ngamlami mahakna npc kya gi mateng su panglami player singbu su maithiba pirami asumna mahakki tawriba thawong asida game asibu yengliba mayam amadi player singi thamoi bu joy tawong ngamlami online da game sanariba khudimak amadi online da game bu yengliba miyoi singna mahakki maramda wafam kya ama phongdoknarami amadi mayamna pamnaba su hengelaklambi hojikti mahakna mission kya mai pakpadagi mahakki level asi atukki mati wangkhat pa hibadu oikre asumna mahakna tawbusida game gi sangsar nataba real world haibadi ekhoi miyoi bagi sangsar asida magi maramda tv program da bhawba wari sanaduna khana nainaba horagle mipum khudingmak mahakki fan haibadu oiragle mahak hojik social media da yamna viral chatpa game gi character ama haibadu oiba ngamle atenma matam gi manungda mahakki level se atukki mati wangba oikre mahak pu mayamna blue shirt guy haina su khangnaram atopa maming amana free guy haina su khangnaram aduga game asigi manungda yawriba character kaya bu su mahakna awaba taba matamda mateng pangbiram nupa ama bu maina sakpa matamda mahakna kanbirami masidagi nupa sina mangonda harauna kolamlaga thagatlamlaga siankirami asumna tawba thawong singsidagi mahakpu good guy haina su khangnarami mahanga liliba phuriki machu amadi design phawba maming chattuna mayamna matau tamna ba haibudu oirakhirami matungda gaina ngasai maga fight tawna khiba player sing asigi manakta lagle hojikti mahaksu yamna hising ba haibudu oirabanina player sing asibu mahakna phuthaduna maithiba piba ngamlami matungda mahakna mana thabak tawriba banks da lagle adubu mahakki mawong matawsi nahan makhai lakpaduga manadre masi ubada mahakki mamanaba badina nahan makhai di nang sumnagi shirt litpani adubu ngasi di t-shirt dituna lagle aduga sunglass uptuna lagle sunglass tudi aikhoina upkadaba nate masida gaina mangonda thokriba thogdo khudimak magi mamanaba liduna tahalami mana sunglass asibu player singdagi munbani haiba wafam su phongdoklami aduga mahakki punsida honglakliba mawong matawsing asigi maramta su hairami aduga aikhoina matam supada side character oina leigadaba nate aikho su player dauna oibi ai haiba wafam si magi mamanaba gaida phongdoklami asumna hainingi tanja asida mafamsida mahusa gumbeng lut tawba lakpa miyo sing adu changlaklam rober sing asi changlakpada mafamsida leiriba mayam si hana gum pakthaduna nonthanarami adubu gai asidi magi su hana dagi gogol yauri masdagi mahakti pakthabagi mahutta changlakliba rober sing asigi nongmai si munduna mahak noina namkhre aduga player sing asdagi gogol asi mahakna mullammi asumna npc amana player amana tawgadaba thabak asi tawrakpada real world da leiriba player singakpada loirami adubu nongmai namduna gogol piu hairaklabanina mahaki spec asi lopthoktuna pikhre matamis da player asi masa matomtana deactivate tawjakre aduga gogol asibu mamanaba badi da piduna nangsu upu aigi punsida ahongba lakliba asigum nangsu soidana lakani hairami adubu badina spec asi upu haiba yadre aduga mahangna hairai aina hanadagi leijariba punsi asida aidi adum nungaina leijai ai adugumba ahenba amata pamde haiduna mahakti nonthaduna laikre hojik gaina beng da lut tawba changliba rober sing asibu tamthokpa ngamlami aduga rober asiga lakminaba nupi sida gaina hairami asigumba natai chadaba sing asiga chatminaganu haina su nupi sida chairami matungda mahak beng sidagi thokhirami mathangi sindana kis asi amu ulai hojik mahanga leiriba sidi real world ani haibadi game gi sangsar da natte tanja sida milina mangonda message tharaktuna aigi mateng pangbiu hairaklam hojik mili asi game gi sangsar sida yamna luba level amada sangsinduna leithokre mahak mafamsidagi nanthokpasi aruba haibadu oigadori maramasina hariba level asidagi nanthokpa ngamnabagi damak kisda mateng pangbiu haina message tharakpani game gi sangsara sidana milina mana koithi thiriba yamna luraba file adu thinanaba kan honarami mahakna file adu busu phangba ngamlam adubu tanja sida yamlaba guard singna mafamsida thomjiraktuna milida attack torami milina hujik kisda mateng nirami kisna su mateng pangnaba yamna kan honarami adubu kisna mapung phana miligi mateng pangba ngamlamde hujik mili si maithiba tarami asumna tawringi tanja sida gai asi mafamsida bike ama thoduna sangsilaklami leiramliba guard sing asibu gaina yamalaina maithiba pirami matamasida milina hairami mafamsida nangdi matau karamna changlaklibono hairiba jaga asidi yamna khudong thiba mafamdi asumna makhoina wari sanaringida yamna hena khudong thiningai oiraba guard kaya ama su mafamsida lagle makoi gi power asidi angakpani masidagi makhoi anina guard sing asigi yamna kanna fight tawnarami milina hairai masigi level asidi yamna khudong thiningai oiba lanthokpada yamna awaba oiba level amani aduna nangi khangna chanaba atopa player sing leirabadi mateng pangnaba kaukho natrabadi ekhoi mafam asidagi nanthokduna senba ngamlaro hairami adubu gaina magi thokpa tawduna leiramliba powerful oiraba guard sing asiga fight tawnarami
Milibu mahangna bike amagi mamangda tonghanduna yamna phajaba mawngda nongmai kaphanduna mafamsida leiriba guardsing sibu hatokhlami hariba sin asi adukki matik mawng taba amadi romantic oiba sin amani asuma tawbasida ngasai milina paikhiba yamna maru oiba file adu mafamsida tahori adubu file asi phangnaba honabada makoi soidani siragani khangbadagi file asi langthoklamlaga mafamsi thadoktuna makoi building asigi thongnawda chongthokhirami asumna wanglaba building asidagi chongthorakpada parachute amada glider panchinduna makoi mafamsidagi nangthoktuna chatkiba ngamhorami aduga nakalamadana keys asi tawriba thawong sing asi mahaki computer da ubada yamna ngaklambi masigi maramdi mahakna trick amata sina giva laite mahakna su miligi mateng pangba ngamduna leirabani adubu gaina magi thokpa tawduna magi hai singba sina duna milibu mafamsidagi kanba ngambasi ubada keys asi su yamna ngakpa haibadu oirami Mathangi sindana Tsunami hariba company asigi mapu ariba M1 hariba nupasi magi office asida laktuna game developer sing asida yamna kanna lauduna thina serami mahangna hairi free guy hariba nupasi bu kananu masi hojik yamna kanna viral chatpa haibadu oire mahak asibu kadaidagi matau karamna sanglakhiba player no hain hanglami masida keys ki mamana bo ariba maujan hairami mahak si side character amani haibadi NPC amani mahak si player amanate matau karamna mahakna game gi player amana tawgadaba thabak sing tawribano haibadu ai khoisu khangba ngamdre aduna mahak si delete tawba tabani haina hairaglam masidagi company gi mapu N1 asina direct keys gi manakta laktuna wafam khara phongdoglare madudi mahakpu delete tawba yaro hoji ai khoina launch tawduna sana liba free city hariba game asigi ani suba version puthokadabani haibadi free city 2 kawba ama puthokadabani mafam adudana free guy hariba nupa asibu lead role oina puthokadabani haina hairaglam haibadi free guy si yamna popular oikhrabanina mahakpu delete tawba yaroi mahakki character asi mathangi free city 2 da lead role ohengadabani tawbu mahakki hanagi avatar sidadi yaroi atopa saktam ama hongangadabani hairami haribo wafam asibu keys nadi yaninglamde mathangi sindana gaiga miliga si amu ulai gaina hujek magi aronba kada milibu puduna lagi aduga mahakna mafam asida leiriba masing yamlaba gari sing mahaki oiba khusugulai sing amadi sagol singchu ulami haibadi masi mahaki level sing wangkhatle haibadu takpuni matamasida milina ngaktuna nangna asuk telaba matamasida matau karamna nangi level asibu asuk yamna wanghallamlibano haina ngaktuna hanglami adubu gaina wafam amata phongdokte mahak ikai thibaga loina na tumina leirami asumna mahakki tumina leiba matawsida milina su gai bu khoida jarami matungda makhoi ani si ice cream chaba tholaklami aduga masida ngakliba wafam amana makhoi ani makasi chap manaba flavor gi ice cream chaba pamlami asumna makhoi ani si ahing supama mafam da sattuna koimin narami movie asibu yengliba ikhoina su khangle madudi miligi thamoida su gai bu pamjaba phawre haibasi asumna miliga gaiga si nungsinarkpa sida asengba taibangda leiriba milina ngakjarami madudi matau karamna computer gi game gi character amada aina nungsiba poklibano haina tanja sida keys asi miligi kada laglami aduga mahakna milida tamlami nanga game da khagnariba gai hariba nupadu player amanate mahak NPC amani haibadi non player character amani mahakti side character oina leigadabadu player amana tawbugum tawraklibasi mahaki artificial intelligence haibadi mahaki AI system asi masa matomtana develop tawjarakli ahan badadi aina su mahak si kanagumba hacker amana NPC gi saktam logduna aikoi gi game asida sangsilakpa oigani haina khalami adubu ai hojikti khangle mahak si side character amani haibadi NPC amani aduga mahaki AI system asi masa matomtana develop tawrakpani haribu wafam si ai nangonda tamge haiduna mafam sida lakpani hairaklami haribu wafam si tabada mili singakpada loikre mahak numit nini romsi free guy haribu nupa asiga punduna adum leirurabani masida mahak ngaklibana side character oiba artificial intelligence amaga aiga nungsinaraba haina khalubada mahak su ngakpa phawraklam masige loina na keys na hairami yamna khudong thiningai oiraba level ama nangna sangluba dusu aina nangi mateng pangduna nangna madu mai pakpa ngamba nate gaina nangi damak mateng pangbibadagi hariba luruba level adubu nangna mai pakpa ngambani haiba wafam su phongdoklami hौजिक keys na hairai nangna amuka su game asida login tawrga sangsilo aduga haribo wafam sing asibu gai masada takpiu haibadi mahakna leiriba sangsara si asengba sangsar nate virtual world amani haibasi mangonna khangangadabani hairam artificial intelligence amana matawsumna masa matomtana develop tawjaba haibasi angakpa thawong amani aduna mahak asi keidonungda manghanba yade haibo wafam si mahakna phongdoklami asumna mathangi numita milina game asida login tawduna mahak sangsilami aduga free guy ga unarami aduga makhoina mamangi ahingda ice cream sakhiba mafam asida pulami aduga milina gaida hairami nahanga leiriba mafam asi asengbo wall nate virtual wall amani haibadi game gi sangsara amani nang si side character ni NPC amani nangna hujik leiriba sangsara si asengba sangsar nate game gi sangsara amani nangna di nangi sangsara si asengba sangsara oirbo ningduna leiriba du nate masidi sukna gi game gi sangsara amani haina phongdoklami haribu wafam asida gaina thajau haiba yadre
माना लेरिबा संसार असि मागी ओइनदी असेंबा संसारनि हाइना खंजरिबनि अदुबु मागी संसार असि असेंबा नत्ते हाइरकपदा महाकसु ngaklammi masdagi milina thonga ma hangdoktuna pusinduna sanglammi mafam asida game asigi player khudingmak leiribani gai masana su mahaki wanglaba score phangliba level asibu uliba avatar gi character asi ujarami gai masana di mahakna leiriba mafam asi virtual world amani haibasi khangjati hojikti mahak milina hariba wafam asida thajaba hawragle mahak asi suknagi computer program ama oiramle mahakna leiriba si asengba sangsar natte haibasi khanglakpada mahak wakhal yamna nungairamde milina hairai ekhoi ani sidi sangsar amamamni aisu suknagi character ama lawduna game asida changlakpani aduga nanga igadi nungsinaba yaro hairaglam hariba wafam si tabada mahak ki thamoi si pungkai kairami masdagi mahak tukthaba thamoi ga loinana city asida tholaklami mahakna city isda lakpa matamda player kaya amana city isda wathok lanthok kaya ama sagal ibasi mahakna uramni city asida player sing asina magi level hengatna bo honabada lanja omagum thoktuna leribasi ekhoina sui asumna mahak yamna wakhal nungaitana lakpana samudra mapal amada yausilagle mahakna saubudagi nungama khunduna isingna leiriba maike asomda nunga silanglammi adubu masidi game gi sangsara mo oibanina aroiba pankhai oina leiriba final wall asida nunga sina palam masidagi mahakna magi khut asi thingjinduna yenglammi adubu atoppa nakal asida langi haiba yade masi saudaba phaklang amani asumna hojek mahakna leiriba mafam asi virtual wall ni haibasi mahakna su gyan tajare masigi matungda mahakna city da amo halaktuna leiramliba npc sing haibadi side character sing asida mahakna law duna hairami aikhoi di suknagi side character amani aikhoina leiriba mafam si virtual wall amani aikhoina de aikhoi gi asengba sangsarni khanjariba si natte masi game amagi manung de yawba sangsarni haiduna mahakna mayam sida bhapta hanaba honarami amadi law duna wafam si bu phongdoklami asumna mahakna law duna wafam si phongdokpasida hana leiriba tai side character sing asidi hana dagi computer programming ama oiduna leiraban aduna mahakna haribo wafam asida thajau haiba yade hena luna khanarubasu leite makhoi tawgadaba du regular routine ama oina pangthokna duna adum leiram masigi matungda gaina magi mamanaba badigi manakta laktuna wafam sing sibu bhapta hanaba honarami asumna makhoi ani punduna miligi mateng pangnanabagi damak waremnarami ngasai milina haikhiba yamna maru oiba file ama aruba level amagi manungdagi hurangadaba lei haibadu ningsinglakpadagi gaiga magi mamanaba badigana file adu lokthoknabagi damak haibadi miligi mateng pangnabagi damak yamma luraba level asigi manungda sangsilaklami adubu mafam asida yamma nokningba thogdo ama thokle gaina yamma luraba level asida sangsilakpa matamdadi mafam asida leiriba player sing asidi hanadagi gaigi fans oiduna leiramle haibadi gaida ngaujaba mabu pamjaba sing oiduna leiramle masdagi gai bu uba maktada makhoi asi dance bu tawbo isai bu sakbo tawsilaklami masdagi karigumba khana chainaba amata tawtana leiramliba player asina gai na pamliba file asibu yamma laiba mongda mawonda khusinaraki masdagi file asi lawraklaga mahakna miligi manakta laktuna file asibu khusinaram nahandagi milina yamna wana file asibu phangnaba honarakmani adubu irai laina gai na file asibu magi damak lawbiraktuna mangonda sinarakpasida mili asi aduki mating gaglambi amadi haraubuda suloirami aduga nakalamadana game asigi yamna luba file ama mangkhrabanina tsunami hariba company asigi mapu ariba Antoine asi mai hauna saure aduga mahakna officers da laktuna developer sing asida cheiraklammi hojikti yamna maru oiba file ama mangkhre aduna game asi reboot tawdaba yararoi adubu mafam asida leiriba keys amadi mahakki mamanaba sing asina game asibu reboot tawba pamde adubu N1 gidi yamna secret oiba file ama mangkhribanina game asi yamma thuna reboot tawna banganglakpadagi makhoina pamdraba su pamdana game asi shut down tawduna reboot tawbu tabani asomna game asi reboot tawrabanina online da huji game sanariba mayam asi panduna laikhre asomna game asi gi sangsara si sap leptuna laibasida gai asi ngakpada loirami milina su khanglami game asi hojik reboot tawre aduna ni game gi sangsara sida sap leplibasi haibasidi mahakna di khangle asumna game si reboot tawrabanina system asida leiramba soiba khudingbak hanagi mafamda mo hanjinkhre asumna mathangi sinda ulaklibasina gai asi mahakki hanagi haunabi ayukki matamda phamungdagi hogalagle aduga hana mahakna litkhiba furit phirol asi setuna mana thabak tawriba bank sida lakle hojikti mahak miliga thengnakhibagi wari pumba kaukre asumna mahakna lambida lakpa matamda mili asi mahakki mamangda thengnare aduga milina magi haukraba thogdoksing adugi maramda taklambi adubu hojikti gai asi karibata ningsingba thokhidre milina yamna kanna honaduna gai gi haukraba thogdoksing adubu ningsingnaba kanna honarami adubu hairibo wafam khudingmaksi gai gi makoksida wafam ama phawo ningsingu haiba yadre masidagi ningba kaiduna mili asi mafam asi thadoktuna lagle hojikti mili gi ningba khudingma kaire haibadi mahakna semgatluriba plan khudingma kaiba tarami artificial intelligence amana matau sumna masa matomtana develop tawjarakpa sibu kannana ba honariba makhoi gi pandam masi kaiba tarami ngasai game asibu reboot tawkhibaduna maram oiduna hojikti gai gi makoksida karigumba wafam amata ningsingkhidre keys ta call tawduna wafam asibu phongdoklami
कीसना हाइरई अहानबददी साइड कैरेक्टर अमा ओइना हाइबदी कंप्यूटर प्रोग्रामिंग अमा ओइना इसम समना लेरंबा गाय की एआई टेक्नोलॉजी अदुबु अनौबो वाखल अमा खनबा ngamहलखिबा असि नंगबु उरुबदगी हाइबदी गायना नंगबु नुंगसिबो पोकलुबदगी महाकी वाखलदा अनौबो वाखलसिंग सागतपा ngamलखिबनी अदुबु गेम असि रिबूट तौखिबदगी महाकी लेरमलिबो खुदिंगमा अदु हानगी नॉर्मल दा अमुक ताखिबनी महाकी सेमगत चरखिबा एआई इंटेलिजेंट अदु हानगी नॉर्मल दा अमुक लेखिबनी हौजिक्ति मिलीनासु गाय असि अदुकी मतिक थमोय सेंगा नुंगसिजरबनी असुमना मखोय अनि असि काइनाखिबसिदा मिली असि अदुकी मतिक वाखन नुआइरमदे मसिदगी कीसदा हाइरगा गायगी दमक तोंगानबा संसार मा सेमगतनबा वाफम फोंदोकलमी मिलीना यामना वाना होनदुना गाय असिबु महाकी हानगी थोखिबा थौदोकसिंग अदुबु निक्सिंगबा ngamहलकलमी मतुंगदा मखोय अनिना सिटी इस्ता लैरिबा मियाम असिबु मफम अमदा पुन्ना कौशिंदुना वा तानरमी अदुगा मयाम असि पुलहलम मतुंगदा गायना हाइरमी नखोय मयामना नुंगतीगी तौदुना लैरिबा थबक अदु नुंगतीगी अदुम हंजिन हंजिन तौबगी दरकार लैते अदुबु मफम असदा लैरिबा साइड कैरेक्टर सिंग असि मखोयगी सु तोंगानबा कंप्यूटर प्रोग्राम अमममना चलाइजरिबनी अदुना माना फोंदोकलिबा वाफम असदा यानिंगलमदे खुद थांगतुना लैखिबा मी असिसु अदुम खुद थांगतुना अदुम लै हाइबदी मखोयदा प्लेयर सिंगना अकी तुजुंगबा थबक सिंग तौबा मतमदा मखुद थांगतखिबदुना मखोय अदुम थांगतुना लैबनी मसिबु थादौ हाइबा यारमदे असुमना मखोय मखोयना तौरिबा थबक सिंग असिदगी अहेनबा अमा तौखतचरकनबगी पांगल शक्ति अदु मखोयदा याउदे मतमसदा कॉफी शॉप ता थबक तौबी नुपी असिसु याउदे अदुगा महांगना हाइरकलमी अइना नुंगतीगी कॉफी सेमलिबसी कॉफी नतबा अतोपा कैपुचिनो न सिंगबा साबा पामी हाइना फोंदोरलमी मसदगी मफमसदा लैरिबा मियोय सिंगसिगिसु मखोयगी थमोयदा तोंगान तोंगानबा मखोय मखोयना पामजबा थबक सिंग अदु तौनिंगबगी वाखलोन सिंग फोंदोकनरलमी असुमना साइड कैरेक्टर अमा ओइदुना कंप्यूटर प्रोग्राम अमाना चलाइरिबा सिंग असि मखोय मखोयगी थमोयदसु अतोपा तौनिंगबगी वाखलोन अमा फोंदोरकले हाबसि मफमसदा उटली मसिदगी फ्री सिटी इस्ता लैरिबा साइड कैरेक्टर मयामसि अमतोयना पुनसिंदुना मखोयगी ओइबा थबक तौखरे मफमसदा लूटपाट तौबा लाक्लिबा गेम गी प्लेयर सिंग असिना संगसिलकपा मतमददी साइड कैरेक्टर सिंग अमता सिटी इस्दा उबा फंगद्रे असुमना होंगलक्लिबा फिबम असदा प्लेयर सिंग असि ngakpada loikre haribo wafam asibu tsunami haribo company asigi mapu ariba N1 asu paw si phangle masdagi mahangna game asigi developer sing asida laktuna karino tawriba thawong asi haina hanglaklam masdagi developer sing asina thigatuna khangle madudi tawriba thawong khuding maksi mili amadi free guy ani na punduna pangthokpani haibasi aduga nakalamadana game asigi manung de yawriba side character sing asi pulup ona punsinduna coffee shop asigi manung da leire हौजिक्ति साइड कैरेक्टर सिंग असि मखोय मखोयगी ओइबा अनिंगबा अपामबा तौबा ngamjari मसिना मखोय नुंगाइबा पुंसी अमा हेबदु ओइदुना यामना नुंगाइना मफमसदा लांगथोक्तुना लेलमनि अदुबु सोमददी कंपनीगी मपु ओइबा N1 असि मै हौना साउखरे मसिदगी डेवलपर सिंग असदा हाइदुना मिलीगा फ्री गायगा सि फाननबा ऑर्डर तौरमि डेवलपर अमा ओइरिबा माउजरना मागी कंप्यूटर कोडिंग सिंग सिजिनदुना गेमगी मनुंगदि यावरिबा मिलीगा फ्री गायगा सि लोइसिनबा प्लान सिंग यालकलमि मखोय मसाना मसाबु कंजनबगीदमक कार अमा तोंगदुना यामना कन्न थौदुना चलमि उपाय लेत्रबा मिलीना कीसदा कॉल तौरक्तुना मखोयबु मतेंग पांगबिना हाइरमि मसदगी कीसना अरोनबा पांगबय अमा सिजिनदुना मखोयना गाड़ी थौरिबा लंबी असिबु मथक लोमदा पुखत्तुना चलहलमि हारिबा सिन असि अदुकी मतिक येंगबदा फजबा मतांग हाइबदु ओय मसदगी गेम असिगी डेवलपर खुदिमकना कनागुंबा मना मिलीगा फ्री गायगी मतेंग पांगले हाइबसि खंगलकपदगी कोइथि थिरकपदा ममै थंगददी मखोयगी मतेंग पांगलिबसि कीसननी हाइबसि खंखरे असुमना कीस असि कंपनी की मपु N1 की ममांगदा पुरक्तुना महांगना तौरमलिबा असोयबा थबक असिगिदमक्ता महाकपु कंपनी असिदगी तांथोखिरमि हौजिक कीस असि कंपनी असि थादोक्तुना चटपा तारमि अदुबु चत्रिङै ममांगदा महांगना हाइरमि गेम असिबु डेभलप तौबदी अखोइनानि अदुगा अखोइना फंगफम थोकपा पैसागी शेयर अदु नंगना पिबिदना अखोइदा नमथाक तौरगा नंगना लोइना पाइसिनखिबनि मसिगिदमक्ता अखोइना अखोइगी फंगफम थोकपा हक अदु फंगनबगिदमक्ता थबक असि तौबनि हाइना फोंदोकलमि मसिगी मतुंगदा कीसना गेम असिगी मनुंगदा फ्री गायना थोखिबा याबा थोंग अमा सेमगतलमि करिगुमा थोंग असि लांदुना फ्री गायना अतोप वाल अमदा थोखिबा तारबदी फ्री सिटी हरिबा गेम असिदगी महाक थोखरगनी अदुगा अतोप गेम गी संसार अमदा अमुक संसिनखरगनी हाइबदी ngasai aina mamangda haijekre milina kisda free guy gi damak atopa wall ama semna ba haijekibadu kisna su haribo wall adu semduna thamlamle karigumba atopa wall sida thokhiba tarabadi makhoi gi free city asida guy gi oiba character yauraroi hariba game asina maming yamna chatlibasi free guy asi yaubagini mahanga thokhiba tarabadi game asibu kanana su pamlaroi atopa guy na chatkhiba sangsara sigi game asida oina lupkhragani haibasi company asigi mapu N1 su khangi masidagi mahanga asuma tawusi thingna na ba honarale mahanga game asigi server asibu op tawsina ba honarle masigi baramdi karigumba game gi server si op tawsilabadi free guy na magi sangsara asibu thadoktuna atopa sangsar da chatpa yararoi adubu nakalamadana kisna pariba laptop asida tonganba magi oiba computer program haibadi coding khara thamli haibadi akhanaba coding khara semduna thamli masina maram oiduna free guy asi hojik phawba hingduna leiri asumna N1 na tawriba thabak asi maithi batarlam masidagi free city 2 da launch tawgani haina thamlamba yamna masama u pharaba free guy gi saktam ga manaba atopa game gi character amabusu puthoraklam
mafam asida thorliba saphaba nupa asi phi gai gi upgrade tawraba version amani mahak asibu magi game developer singna mapung phana develop tawba ngamdri adu orebasu N1 na yamna kanna ngangmanbadagi developer sing asina mahakpu thadorobani hojik makhoi ani si yamna kanna fight tawnarami adubu thorliba nupa asidi adukki matik masa phabanina phi gai asibu yamatam thina phudharami mafam asigi fight sin asi film yengliba ikhoi dasu yamna apenba phawba saktam amani phi gai na masabu kanjanabagi damakta Captain America gi sil asibu sinarami loina mabu phuba ngamnabagi damakta Hulk ki mapangal kallaba khut asi sinaduna masamu pharba nupa asibu yamatam thina phudhagirami mahaki spec asi sinaduna powerful oiraba khulai kya mahakna select tawrami aduga nauna thorliba masa phaba nupa asibu phi gai na yamatam thina phudharami tanja sida gai gi mamanaba badi si sensilaktuna nangdi aigi manaba siga saksu manai aduna nangsu aigi manabani haiduna manakta sangsilure adubu saphaba nupa asina badi bu su yamatam thina phudhagirami masigi matungda saphaba nupa asina phi gai bu yamatam thina phurami aduga makhodi saptuna hatkadabagi tawkhre masidagi gaina kari tawgadabano khangalaktabadagi mana ubliba gogol asibu saphaba nupa asida option birami masidagi ngasai mangonda thokiba thawdu aduga chamanana saphaba nupa asida su thokle haibadi leiriba sangsara sibu masu mamena pik thanba mongdo ukhre fajarba machu mamen kayagi symbol sing si ubadagi saphaba nupa asi gyalama tawduna masibu tana tana duna sian khirami ngasai aina mamangda su haijakre saphaba nupa asidi programming tawbada mapung phadri haibadi mahaki coding asi mapung phana develop oidri aduna Google asi upsilubada mangonda thokliba sangsara si urubadagi mahak ngauduna thokliba symbol sing asi butana duna sian khre masigi khudong chaba logduna phi gai asi mafam sidagi nan thokduna sen thoroklami aduga nakalamadana tsunami hariba company sigi mapu oriba N1 asi saubada mai hokre mahakna tawruriba khudingmak mai paktre hojik phi gai asi mahaki game gi sangsara sidagi atopa sangsara mada thokiba tarami masi ubada mahak ngaukhalaktuna game gi server sing khilliba mafam sida laktuna server sing asibo singjang paiduna amamamta yanthaba hawragle mahangna suma tawbusida game gi sangsara sidana leiramliba character sing asi masa matomtana kinthaba haibadi mutpa mangba hawraklami asumna hojik free city hariba game asigi city asi mapung phana mang takba hawraklami tawriba thawng asibu online gi khuthangda miyoi kya amana su yenglibani hojik N1 hariba nupa asina leiramliba server khudingmak si singjang na yantha duna thugaiba sokleblemlamde game gi sangsara si punamak mang takba hawre makoina seliba thong asisu loina kinthaba hawre gai ga badi ga si yamna kan selam badagi badi asi sen bangamdre gai na di badi bu su puba pambani adubu badi di sen bangamdana lehori aduga mahangna gai gi mafamda thauna pi ga da wafam sing su phongdoklami asumna gai asi mahaki panthungpham yawna bagi tamakta yamna kan sen khirami asumna gai asi mafam sidagi mutkhre aduga mahangna selakliba thong asi su mutkhre tawriba thong asi bu online gi khuthang de yengliba miyam amadi film asi bu yengliba ikoina su khalli madudi free gai asi mahaki panthungpham yawdana mangkhre haiduna adubu thangnaba mikup amada free gai asi atopa sangsara amada mahak tholklami haibadi free city hariba game gi sangsara si nattaba atopa sangsara amada tholklami hariba sangsara si ngasai keys na semkhiba sangsara duni asumna mahakna mai pakpu singambada free city da leiriba side character oiriba miyoi sing si adukki matik harawrami amadi ngasai gai ga khanakhiba masamu phaba nupa asisu gai na asumna mai pakpu si ubada yamna harawrami aduga nakalamadana N1 hariba nupa asna server sing thugai ringai tanja sida mili asi mafam sida sangsilaktuna wafam ama hairari madudi lemhoriba server sing asi aingonda khusinau adu oribadi matungda lakadariba free city gi sequel oriba free city 2 gi game asi nangonda pithoke hairami asumna tawrabadi nangonda sukana ba phangani aingonda sukana ba phangani asumna haiba wafam asida company gi mapu N1 asu yarami adubu mahanga tawkiba soiba aranba asigi damakta mahak asi police na phadano pukre mathangi sinda ulagi basina keys ka miliga si atopa game gi design tawna bagi damakta yamna kanna hona basi ulai makoina hojik nauna develop tawriba game asigi mamingna free life haina kawi mafam sida lead character oina leibasi hanagi free city da yaukiba free guy asina oiri hojik game asigi manungda mili su login tawduna sangsilagle aduga free guy ka unarami aduga masida sunatana free city da yaukiba side character sing adusu mafam sida loina yaure asumna miliga mayam siga punna unarami hojik mafam asida milina gai ga wari sanaba matamda gai gi khonjel asi magi friend oiriba keys gi khonjen ga manare haibasi khanglami hojik anoba character oina develop tawribasi keys masamangna direct oina develop tawbani adunani keys gi khonjel ga free gai gi khonjel asi ga manari basi hanadagi hona keys na mili asibo adukki matik nuksi jabani mahakna phongdokpa ngamdaduna leibani aduba hojikti milina su keys na mabu hanadagi nuksi duna lagi haiba wafam asi khanglaklami asomna hojikti milina su keys na mahakpu nungsi haibasi khanglakpadagi mana keys ki manakta selaktuna makhoi ani gi nungsinaba si phongdoknare asumna happy ending ga loinana film si matang sida loisille ngasigi aigi explanation asi kamdobage haibadu comment box ta thambiramu
ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯙꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ